ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯄ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯣꯟꯁꯥꯈꯣꯜꯒꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯀꯨꯀꯤ 2 ꯑꯃꯁꯨ NIAꯅ ꯐꯥꯒꯠꯈ꯭ꯔꯦ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯊꯝꯈꯤꯁꯤꯔꯥ ꯍꯥꯏꯅ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯊꯠꯈꯤꯕꯗꯒꯤ ꯁꯥꯃꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯌꯣꯟꯐꯝ ꯂꯩꯇꯕꯗꯒꯤ ꯄꯠꯇꯨꯅ ꯃꯥꯡꯂꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯚꯣꯇꯔ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯇꯤꯖꯟ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯨꯄ꯭रीम कोर्ट की ऑर्डर अमा थोकरे इंटर डिस्ट्रिक्ट इकोनॉमिक ब्लॉकेट हेना कंसिलगनी हाइना लुप मंगाना फोंदोकरे करंबा रूल की मखादा मिनिस्टर नतब मियोइदा लेंगा की स्पोक्स पर्सन हापखिबनो हाइना के मेगा चंद्रना हंगलगली कांतो सबलदा मैतै की युम मै थाखिब थौदोक थादौ इनपी मणिपुरना कंडेम तौबगल लोइनना थिगतनबा तक्सिलगली नागा पीस तोकी खुमांग जाउसिनबा नागा स्टूडेंट फेडरेशन ना मिनिस्ट्री ऑफ होम अफेयर्स की एडवाइजर उनदुना तक्सिनक्रे इंडिया की अहानबा लनाई ओइना सेमगतखिबा रॉकेट माई पाकना थागतक्रे मणिपुर की मिपुंग खुदिंगमक भोट थादबगी खुदोंचाबा फंगनगनी हाइना ECI ना फोंदोरकली US ना ईरान दा एटेक लेप्तना चथरी अनौबा क्रिमिनल लॉ ना क्रिमिनल जस्टिस सिस्टम दा अचौबा अहोंबा अमा पुरकलगनी हाइना गवर्नर ना फोंदोकरे लोइनना एडिटर कलम की मचंग ओइबा पाउदना सागै की मैताल असीबा ओइगे खनबिगनु नाथौ फुदुउ अदोमना हौजिक येंगबेरिबा चैनल असी कंगलै पाउथांग YouTube चैनल नि चैनल असीदा इरमदम अमदी मपाल लमगी मरु ओइबा पाउसिंगी अपडेट ताबा अमदी येंगबा फंगबिगनी चैनल असीना पाउ अपलोड तौरकपा मतमदा अदोमगी डिवाइस दा नोटिफिकेशन उबा फंगबिनबा अमदी चैनल असीबु पुंगनिंग थौगतबिबा ओइना सुंगसोय सोयदना सब्सक्राइब तौबिदुना बेल आइकॉन नंबियु हाइजबगल लोइनना पाउसिंग अमुक संदोंना पिजरी हौखिबा मे 18 कांगपोकपी डिस्ट्रिक्ट की मनुंग चनबा लैलोन वाइफेदगी कोनसाखोलगी पास्टर अनि यावना नागा मिजम तरुक फाखरगा तमथिना हाटखिबा थौदोकता चेनाबा मतै मनाव हौखिबा जुलाई 10 दा NIA ना फाखरबा मतुंगदा ngarang मखाताना थौदोक असिदा चेनाबा मियोय अनि अमसु NIA ना फागतपा ngamkhre पाव असिना मखाताना हाय मिहात असिगा मरी लैनना NIA ना चथखिबा इन्वेस्टिगेशन की मनुंग इन्ना NIA मणिपुर पुलिस अमदी CRPF की अपुनबा कंबाइन टीम अमना इंटेलिजेंस की अखन्नबा पाव अमा फंगबदगी लैमकोंगदा चथखिबा ऑपरेशन अमदा फागतखरबा मियोय अनि अदुदी लैलोन वाइफै विलेज दगी पोलमिनथेन काम वाइफै अमदी मोलहोय विलेज दगी लुनमिनथांग सिद्धौ एलाइज जेट अपोकपा पाउलेन सिद्धौ कौई थौदोक असिदा चेनरीबा अतोपा मियोय सिंगसु फानाबा होनरी हाइरी NIA ना ngarang naga misam taruk hatpagi थौदोकता चेनाबा मियोय अनि फागतपा ngamkhibasi हौखिबा जुलाई 10 दा लैलोन वाइफै दा लैबा प्रदीप अमसुंग माकी लोइनबी अयिंगबी फाखरबा तुंगदा नुमित निपानी की मतुंगदनी हाइरी अमरोमदना नागा मिचम तरु कुकी सिंगना हाटखिबा थौदोका मरी लैनना UNC ना नागा एरिया सिंगदा चथरीबा इकोनॉमिक ब्लॉकेट असि हंदोकनबा अमसुंग कुकी अमदी नागा अनि की मरकता हानागुमना नुक्सी चानना लैनबा कुकी जोना आइजोलदा चतुना नागालैंड मिजोराम अमसुंग मणिपुर की सिंग की डिस्ट्रिक्ट सिंगदगी सर्च लीडर सिंग यावना मिफम पांगथोक्तुना खना नैनखिबा अदु महै यानखिद्रे हाइरी मरक असिदा सिक्योरिटी फोर्स ना लेप्तना चथरकपा ऑपरेशन की मनुंग चन्ना कांगपोकपी डिस्ट्रिक्ट की कोटलैंड मयादा 0 पॉइंट दगी यामलबा खुलाइसिंग फागतपा ngamkhre खुलाइसिंग अदुगी मनुंगदा .22 की राइफल अमा सिंगल बैरल 15 9mm पिस्तौल अहुम .कुनिथोय की पिस्तौल अमा यावना अतै खुलाइसिंग यावरी 0 पॉइंट हाइरिबा मफम असी मे 19 दा खुलाइ पाइबसिंगना थादौक चर्च अहुम हाटखिबा मफम अदुगा यामना नगनना लैबा जगा अमनी कुकी नारको टेरोरिस्ट सिंगना उखरुल डिस्ट्रिक्ट की मनुंग चनबा सिकिंगबुंगदा एपनार कासार कौबा तांकुल नागा अमबु हाटनाबा होनरंखिबा थोंग सिकिंगबुंग विलेज ऑथोरिटी ना अकनबा मोंगदा कंडेम तौई हाइरी सिकिंगबुंग सरकाफुंग विलेज ऑथोरिटी ना थादोरकपा चिरोल अमना हाई सरकाफुंग विलेज दा लैरिबा माथोटमी ताइसेंगलाई कौबा अमगी पुखरीदा कुकी की मियोय खरा लाकलगा लोना यादबा मोंगदा nga फाबगी थोंग सिंग चथरखी हाइरिबा पुखरी असी सरकाफुंग विलेज अमसुंग थवाई कुकी खुल अनिगी मरकता लैबनी हाइरिबा कुकी नारको टेरोरिस्ट की कांगबु सिंग अदुना पुखरी असिदा डायनेमो सिजिनदुना nga फानबा होनरमखिबनी मतम अदुदा एपनार का सारना मफम अदु फावरगा चटनबा होनरिङैदा कुकी नारको टेरोरिस्ट की कांगबु सिंग अदुना उबदगी महाकपु गन पॉइंट दा फारबा मतुंग कुकी खुल रोमदा पुसिनदुना
pusinnaba honaramkhibani loinana mahakpu hatkani haina kihan khanganbada natana phu chaibagi thawong kaya chathaki nongmai batna hakchanggi mafam kaya dasu suduna fuki kuki narko terrorist sing aduna mahakpu hatnaba honari haiba khangbadagi tanja yenglaga havako turelgi khong adu lanthok tuna chelaki asigumba micham amada ka henba thawong sing chathaba amasung logi wangmada atopa singgi pukrida nga phanaba honaba haibasi yamna lujadaba thawongni kuki narko terrorist sing asina hojiksu logi wangmada asigumba criminal gi oiba thawong kaya leptana chathari kuki singna ka henba thawong kaya chatharabasu mafam aduga yamna naknana miyamgi punsi amasung lanthum ngaknaba leiriba BSF ki kambuna action amata lokhataba asigi wahanthok karino kuki narko terrorist sing asina afaba makalgi khulai sing pairaga maning tamna chathok chasin tawba yahalli aduga July 3 ta Ukhrul district ki manung chanba Nongsangkong turel mayada ambush tawbagi thawdok aduga mari leinana misam taruk puna Bihar regiment phaduna police custody da thamli asigumba akhanana yamna chumdaba amasung michang Mikhai naiba mongda security force na chathariba thongsing asi yaningde haiduna karigumba apnar kasarna koki narco terrorist sing adudagi mathawai hingna nanthok-tuna chelamdaba tarabadi soidana halamgani loinana tamthiba crime adugi evidence losinaba honabada apnar kasargi asiba hakchang adu phawba lamhangda langthoklamba yai security force amsung state security singna maral lejadaba micham miyam ngak senba ngamdre asigumba phibam asida aikoi puna lepminaduna miyamgi punsi amasung security da akiba kaya pirakliba asi thengnaminaba natana atopa lambi amata leite Lengakta thajaba thamkichira haina chongtham bijoina social media da hangbaga loinana mahakna asumna makhatari ngasi chu pongnafamgi front page da amuk yaure petrol diesel amadi gas puba gari amamamdagi national highway 37 jiribam lambi da gunda singna trip amada lupa lising 25000 lore mapandagi driver amana receipt mayam khomjilaga Facebook da thagatpada viral oikre nongmada 25000 oiradi tha amada 7.5 crore ne sahi amadana 27.375 crore ne nongmada thaw amsung gas puba gari chamarom sangchatta chatli hairi adu oiradi extortionist singna lairer kharaba Manipur dagi lut tawrisi crore kayano yamanduna thajaba ngamdre praja singdagi di directly loina khongot kadoribani khwaidagi nungaijadabadi adu critical oiraba situation aduda lengakna karimata region amata utpa ngamdaba asini lengak hairibasi Government of India and Government of Manipur gi apunbani Manipur thugainaba honariba amasung law and order kangkhong chaiheliba lupsing aikoina finance togduna leire chathariba extortion mayamasi security convoy yauna chatharini hairi mafam taruk piri amount su panli Government Intelligence Department thabaksu tawthokpiraklabani masi maktada ek togdrisi karigino atopa amana highway da extortion haldokibasi police checking booth mayam asina entry fee lobadagi atai lupsingsu matok tamnarakhibani khulai paiba police na driver singdagi namduna paisa lawi aikhoisu khulai paire gari dagi tax lawrasi haina haukhibani maramaduna highway da extortion mutatpasi entry fee mutatpadagi hana hobiyu hek mathangda hariba lupsingsi seek and destroy doctrine adopt tobiraga 100% neutralize tobiyu lemhoba yade virus michael amani amuk sandorakani hairap kuire highway extortion se hairap kuire praja singi e sublisi lengakna ngamdradi wakhal thoktrabadi private party amada logi full power pibiraga outsource tobiro hidden agenda amagi makada tawroi hairagadi upai leite khangbagi limit adu critical point cross tawkhragwadi the people may take the law in their own hands which may not be good for all us former minister Sri Y Irabatki thaunadu ningsingbiu tawge hairadi aduk yamna luba nate pumnamapu khurumjari haina update tawri Imphal dagi kilometer 12 rom chalaga leiba Kangpokpi gi district Kangchup Geljang subdivision ke manung chanba Samuk ki khunja singna thajaba mana masing
ꯄꯠꯇꯨꯅ ꯃꯥꯡꯂꯦ ꯂꯩꯂꯣꯟ ꯕꯩꯐꯩ ꯀꯨꯀꯤ ꯈꯨꯜꯗ ꯅꯥꯒꯥ ꯇꯔꯨꯛ ꯐꯥꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯃꯈꯣꯡꯗ ꯊꯣꯔꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯝꯕ ꯁꯥꯃꯨꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯈꯤꯕꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯌꯣꯟꯐꯝ ꯂꯩꯇꯕ ꯃꯔꯝꯅ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯂꯛꯂꯦ ꯍꯥꯏꯔꯤ ꯂꯩꯃꯈꯣꯡꯗꯒꯤ ꯁꯥꯃꯨꯛ ꯈꯨꯜ ꯌꯧꯅꯕ ꯆꯠꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜ 8 ꯔꯣꯝ ꯐꯥꯎꯔꯒ ꯆꯠꯇꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯃꯨꯛ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯁꯨ ꯄꯥꯎꯆꯦꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯃꯔꯣꯝꯗ ꯁꯥꯃꯨꯛꯀꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯂꯗꯨꯅ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯈꯨꯜ ꯑꯁꯤꯗꯒꯤ ꯀꯣꯕꯤ ꯒꯖꯔ ꯕꯤꯠꯔꯨꯠ ꯔꯥꯖꯃꯥ ꯍꯋꯥꯏ ꯑꯃꯗꯤ ꯑꯇꯩ ꯃꯅꯥ ꯃꯁꯤꯡꯁꯤꯡꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯤ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯀꯩꯊꯦꯜ ꯌꯧꯅ ꯄꯨꯅꯕꯒꯤ ꯂꯝꯕꯤꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯠ ꯄꯨꯝꯕ ꯍꯧꯔꯛꯂꯦ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯗꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯄꯤꯕ ꯉꯝꯂꯛꯇꯕꯒꯤ ꯃꯔꯝꯅ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯡꯊꯣꯔꯛꯄꯁꯨ ꯌꯥꯎꯔꯦ ꯁꯥꯃꯨꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ CSOꯁꯤꯡꯅꯁꯨ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯞ ꯔꯤꯚꯤꯖꯟ ꯇꯧꯕꯗ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯃꯤꯡ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯃꯤꯡ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌ ꯀꯥꯟꯠꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯤꯇꯤꯖꯟ ꯂꯦꯞꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯃꯤꯡ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯊꯧꯗꯤ ꯀꯅꯥ ꯀꯅꯥꯕꯨ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯍꯟꯒꯗꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯑꯗꯨꯅꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ SIRꯗ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯃꯤꯡ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛꯀꯤ ꯁꯤꯇꯤꯖꯟ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯁꯇꯤꯁ ꯖꯣꯏꯃꯥꯂꯥ ꯕꯥꯞꯁꯤ ꯑꯃꯗꯤ ꯖꯁꯇꯤꯁ ꯗꯤ ꯃꯣꯍꯟ ꯌꯥꯎꯕ ꯕꯦꯟꯆ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ ꯕꯦꯟꯆ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯃꯃꯤꯡ ꯂꯧꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯔꯤꯐꯔ ꯇꯧꯗꯨꯅ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯂꯧꯒꯗꯕꯅꯤ ꯋꯦꯁꯠ ꯕꯦꯡꯒꯜ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ SIR ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯄ꯭ꯔꯁꯦꯟꯖꯤꯠ ꯘꯣꯁꯀꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯁꯪꯀꯔ ꯅꯥꯔꯥꯌꯟꯅ SIRꯒ ꯃꯔꯤ ꯂꯩꯅꯕ ꯐꯥꯏꯜ ꯇꯧꯔꯛꯄ ꯑꯄꯤꯜ ꯂꯥꯈ 63 ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ ꯀꯨꯀꯤꯁꯤꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯗꯅꯕ ꯅꯥꯒꯥ ꯑꯃꯗꯤ ꯑꯇꯩ ꯃꯩꯇꯩ CSOꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯦꯟꯅ ꯀꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯑꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯂꯥꯎꯊꯣꯔꯛꯂꯤ ꯂꯣꯏꯅꯅ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯆꯥꯏꯊꯣꯛꯇꯨꯅ ꯃꯊꯧ ꯇꯧꯒꯗꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕ ꯔꯤꯄꯤꯠ 1 ꯍꯥꯏꯅ ꯈꯪꯅꯕ ꯔꯤꯄꯤꯠ ꯔꯦꯁꯄꯣꯟꯁꯤꯕꯜ ꯇꯤꯝ ꯁꯥꯞꯐꯣꯡꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯑꯃꯅ ꯊꯥꯏꯃꯩꯅ ꯃꯄꯥꯟꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯔꯣꯟꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯜꯂꯧ ꯃꯤꯁꯤꯡꯒꯤ ꯏꯍꯨꯜ ꯈꯪꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗꯕ ꯍꯥꯏꯕꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯂꯨꯞꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯀꯟꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤक ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯧꯒꯠꯇꯨꯅ ꯂꯨꯞ ꯑꯁꯤꯅꯁꯨ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤक ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯀꯟꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯈꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕ ꯔꯤꯄꯤꯠ ꯔꯦꯁꯄꯣꯟꯁ ꯇꯤꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯦꯖꯔ ꯏꯀꯣꯅꯣꯃꯤक ꯀꯣꯔꯤꯗꯣꯔꯁꯤꯡꯗ ꯚꯣꯂꯨꯟꯇꯤꯌꯔ ꯊꯝꯂꯒꯅꯤ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯨꯞ ꯑꯃꯠꯇꯅ ꯀꯨꯀꯤꯁꯤꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯣꯠꯂꯝ ꯄꯤꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯏꯃꯩꯅ ꯊꯝꯂꯛꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤक ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ 6 ꯊꯥꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ
Constitution gi chana kanglon thugaiduna karamba rule gi makada minister nataba miyoi singbu government gi spokesperson oina hapkhibano haiba miyamda khangengedabani haina CLP leader Kaisam Megachandrana phongdokre CLP luchingba MLA Kaisam Megachandrana social media da thadorokpa post amada mahaki wafam asi phongdokladuna mahakna hai tha asigi tara marida thokiba order amana Council of Minister da yaudaba MLA anibu laingaki wangangloi oina hapkhiba asi constitutional amadi legal gi oiba achoba wahang ama oire constitution gi article 163 amasung 164 gi makada chief minister na luchingba council of minister na apiba sakti amadi daita kudingmak pangthokadoribani laingaki wangangloi amada karigumba salary allowance staff office accommodations vehicle security amadi atai government facility sing piba tarabadi karamba legal amadi financial authority na hariba expenditure sing asi kamdona public tagi sizinnagadoribano amadi appointment order thokpa matamda karamba constitutional statutory natraga executive authority gi makhada hapano haiba karigi mayek sengna pandabano hainasu hanglakli maramasina Minister nataba MLA da lengaki wangangloi hapkhiba sigi matangda lengakna legal basis financial application na singba karamba mongda hapno haiba miyamda mayek sengna khangangedabani hainasu akanba demand tawri Leimakong Area Protection Committee gi banner makada tha asigi taramathoida Leimakong chingmangda kuki singna protest rally chatlabatungda Kanto Sabalda leiba maidegi yumsing mai thakiba thodok adubu thadok NP Manipurna akanba mongda condemn tawroduna thodok adu mari lenaba authority singna manung mapan naidana ningthina tigatnaba taksilakli kuki mob singda numit aduda chathakiba attack sing adugi justification puthokpa ngamdrabasu thodok adumak Kanglop singi marakta ungkhatnaba thodok sing hengatnaba sinbani thodok aduda Sokraba imung manungi miyoi singda minungsi utladuna thodok adu ain amasung constitutional means na kuthangda thodok adugi justice puruknaba honagadabani hairi timna thadorokpa chirolsina makhata na hai palliba lengak asida condemn tawba phongdokladuna chenaba sing phakiba asida thagatpa phongdokladuna thadok community na hingsa yumkai mai thaba kihan khanganba amadi aina yadaba thabak tawbagi mayokda leptuna lakli timna makata na Kangpokpi district ki manung chanba LAPC gi makada Leimakong monetary station nakna khundariba khul kundaret asida leiriba thadok singna kuki organization singdagi masana yawba tokchagadabani amadi LAPC na www.thadok.com haina register tawriba asi khudakta withdraw tawgadabani hairi timna makata na thadok community singna masak takpa matamda kuki haiba wahai asi sijinnaba lepkadabani amadi kuki gi oiba organization sing amasung official sing dagi toktuna lanai thadok singbu masak takliba asi toknaba honagadabani hairi atopa thodok singa mari leinaba lamdam asida khundariba thadok khunja singda harassment piba kihan khanganba sing tawba yaroi hauji state asida leriba thadogi khulsingda thadok village haina signboard sing thetkedabani amadi thadok amasung naga phurup singi marakta formal understanding puraktuna Kanglop asigi marakta amana amabu thajaba thamnaba corporation pinaba amasung nungsi chanana hingminnanaba khongthang sing lokhat minagadabani hairi Naga Student Federation na Center ga mari lenaba authority singa hokiba chagol chen numita unaduna matam kuinadagi naga singna tanduna lakleba naga political issue amadi hojik government of India ga chathariba peace negotiation asi commitment amaga loinana maram chaba conclusion ama puraknaba honanaba taksinkre haina NSF ki statement amana phondorakli NSF ki appeal asi New Delhi da Union Minister of Home Affairs amadi advisor Ajit Lal amasung hanagi special director Intelligence Bureau amadi NSF ki delegate singa unaduna wari chanaraba matungda taksinkhibani hairi
Hawjik Manipurda electoral rollgi special intensive revision SIR process tathabagal loinana vote thadabagi hak leiraba Manipurgi mipum kudingmak lakaduriba state assembly mikhalda vote thadabagi kudongchaba phangangani haina election commission of India ECI gi commissioner Gyanesh Kumarna phongdorakli wafam asi ECI na lawriba thodang singi matangda lebak asigi state amadi union territory kudingmakki paumi sing yawba ahanba all India media conference ki kutangda Manipur ki mahut sinduna saruk yakiba paumi singna state asigi legitimate electoral role singi matangda hangibu wahangi pakhum oina ECI na thamlakhibani lebak asigi New Delhi da leiba Dwarka gi India International Institute of Democracy and Election Management da lebak asigi paumi sahum marifu romna saruk yaduna pangthokiba thoram aduda ECI gi commissioner Gyanesh Kumarna haikibada asengba azumba electoral roll semnabagi damak SIR asi electoral roll amadi ECI gi kanglon matung inna chathakibani ECI na honglakliba application miyamna electoral roll gi matangda akupa marol sing khangba ngamlagani hariba application asi Twitter haina khangnariba X tagi saruk manga hena subscriber leiba apunba subscriber karol tarama thoiga lak yangkai hena leiba application amani haiki mana makata na hai asengba achumba mikhal pangthoknaba ECI na lawriba thodang asi mai paknaba honabada media singi asoba thodang lei ECI khaktagi oina staff karol amaga lak marifu leiduna malemgi khwaidagi chawba organization amadi ama oiduna leiri masigi matakta commission asi malemda khwaidagi asengba achumba thabak tawba commission oiba ngamduna malemgi democracy chatpa lebak marifu tara taruk leibagi manungda lebak nimfu henbana lebak asida election gi kanglol tamba laknari haibo wapamsu phongdokli India gi ahanba lanai oina senggatpa orbital rocket Vikram 1 mai pakna thagat kibagal loinana anobo puari ama semkre United States amasung China gi hek mathangda lanai oina senggatpa orbital rocket thagatba ngamba lebak India na ahum suba oire mission Afghan haina mingthonba thorang adu mai pakna kapkhat kiba ngam kibagi damak Prime Minister Narendra Modi na swai route thagatpa phongdorakli ningsingba yaba mongda Indian Space Research Organization gi Sri Harikota na leiba Space Center dagi rocket adu mai pakna thagatkibani India gi space program gi lamyanba Dr. Vikram Sarabhai gi ming lawraga mingthon pi khiba rocket adu mai pakna thagatkibana maram oraga global commercial launch market ta India gi achoba mafam ama kanba ngamle space ta taxi service lehnabagi pandamda swai aerospace na ahanba changyeng oina Vikram 1 thagatkibani Thangnana tareklak suba numita United States na Iran gi tongan mafamda drone amasung missile attack chathakre Iranian military gi tawba ngamba matik mayai hantha hanabagi pandamda leptana attack chathakigani haina US Central Command na social media da thagalakpa warol amada phongdokli Iran nadi airport railway station thong amadi civilian infrastructure da atamnana attack chatharakle haina US pu marat siki yengthinaba lebak ani gi marakta khud thongna bagi chang hengalakpadagi United Nations ki Secretary General Antonio na nungnangba phongdokre amromda US na karigumba makhata na attack chatharaklabadi chapchaba mongda pakumpi na ba sem sare haina Iranian Supreme Leader gi Senior Military Advisor Major General Mohsen Rezaei na phongdokre Kumja lising ani kunmarigi July amadagi lebak asida chanaba haukraba anoba criminal law sing Bharatiya Nyay Sanhitya Bharatiya Nagarik Suraksha Sanhitya amadi Bharatiya Sanghya Adhiniyam na lebak asigi criminal justice system da achoba ohongba ama purakli haina Governor Ajay Kumar Balana phongdokre Government of Manipur gi Home Department Law and Legislative Affairs na Manipur Judicial Academy ga khucham naraga Criminal Justice Administration gi matangda numit nini chathagadaba seminar ama Palace Compound da laiba Manipur Film Development Society gi
Palace Auditorium Hallda haudoqpagi thauramda Governor mathaki wafam asi phongdokhibani. Governor mahaki warol adu makha tana hai anova criminal law ahum asina British ki colonial matamda semlamba IPC amadi Indian Evidence Act adugi mahut sinkibani. Anova law asina miyamda khongjel yangna achumba wail phanganba victim singi right amadi dignity ningthina ngak senbada natana digital technology sisinaduna justice delivery system asi masak thokna pangthoknaba honari haibo wafam phongdoki. Makha tarakpa aroiba pawda pandam pawse da yaukhiba editorial kalam gi machang oiba paw adu lokhatjari madudi sagai gi maital asiba oigi khanbiganu nathongna phudu India gi oina mikok masing thiba haibadi census pangthok kadoriba asida Manipur gi oina di khudong charoidaba haibadi state asida kanglon kaina mapal lamdagi miyoi kaya muk changsil lakhrabasing asi hana khandoklaga census pangthoknaba Manipur da khundariba yellow singi CSO singna Manipur lengak amadi center lengak ki mari lenaba official singda haukiba tha kharagi mamangda kayarak anna khangan khibaga loinana aiba cherol sing phawba marik chumna iduna khanganduna pisinkraba phawbada thabak oina pangthorakpagi mami ita taraktabaga loinana mathang tha haibadi August ki 8 tagi state asida census pangthoknabagi sem saba haurakpa asimakti ngasigi Manipur gi chief minister na lamdam asigi yellow purup singi mayokta lairabara haibagi wang kayamuk hangnaraknabagi maram oirakle maramdi hauji state asigi CM oiriba misak asina lamdam asigi yellow mising kannaba masagi pangthokpham thokpa mathau pangthoknaba honabada mahaki CM gi phamda akaiba lakadra khanbadagi pangthokpa ngamdabagi mawongda mami chauna tarakpana maram oiraga deputy CM nemcha kipgena hena chaurabara natraga nemcha kipgena chief minister bu kihanbadagi masagi maramda Manipur gi yelongmi singi damak malemdagi khongkul mutkigadabadagi kanbagi sarukpudi masagi CM gi phamna hena luna laurabara haibagi wahang kayamuk lamdam asigi yelongmi singi CSO singna wahang kayamuk hangnaba haurakpagum tawrakpa asimakna Manipur gi yelongmi singi oinadi yamna laibak thibani haibada haimanba thoklaroi khali Manipur gi haujik oiriba phibam asida mikok thiba haibadi census pangthokpada state asigi wangmadagi illegal immigrant kayamuk yausin khiba tarabadi lamdam asigi yelongmi singda chauna achoba chaitheng pirakadoriba asigi yenglaga lamdam asida NRC update tawraba matamda census pangthokpiu haina hanna haijabada tabidrabanina amukta oikhidriba mawongi makhal makha kayagi khongjang changsinnabagi damak chem saba yadabagi pibamda lakle haibagi wafamsing kayamuk Manipur gi yelongmi singi CSO singna state lengakta khanganba haurakliba asida lengakna tumanna laithokpa chumgadaba mande maramdi Manipurda ningsingba thoktraba matamdagi khundaduna lairakliba lamdam asigi mapu oiduna lamdam asigi puwariga chagonaba mafamsingdagi hauraklaba khunai asigi laisemlon puyada lai haktaktagi khunda laitaduna lairaklaba ngasigi Manipur gi yelongmising asina masagi mapuna thambiramba maramdam maripa kanjanabagi damak siba kidana yeknaba kayaga lanthengna lakraba macha masu oiribasing asigi pukningi ihul khangna ngasigi Manipur lengangna thabak pangthokpagi mahuta masa khakki khallaga pangsinnaduna laithokpa tarabadi natraga masagi maraibak kanjanaba masada mathona yaujdraba singna lengakpa tarabadi tangai fadana maramdam maraibak ki damak thawai thadokpa ki khidraba singi sagagi maidal asiba gumlaba lengakpa singi mathakta kok chikkadaba ihau hauba natana atopa lambi leitre hainarakpani maram aduna haukiba oirabasu lamdam asigi yelongmi singi ihul khangna ngasigi Manipur lengakna angamba thakta honaraba census pangthoktringaida NRC hana update tawnaba sindrabadi khanghaudana haurakpa maina leipak sin thungna changlaktuna nama hairingaida yadraga pabot olaga yabagi phibam lakpa yai